China na Hannagi Phirep Hongduna Israel gi Masa Ngakthokchabagi right lay Haikhre. Israel Hamas ki lan gi matang da layriba China gi Phirep po maikai kaya dagi maruwaina nongsuplom gi laibak sing na kanna criticize tawkraba matungda Beijing na masigi Phirep ta ahongba laktuna Hamas ki mayokta Israel gi Masa Ngakthokchabagi right lay Haikhre. Chinese Foreign Minister Wang Li na Washington da khongsat ama pangthong na basem sarakbaga iroina na Beijing na wapam asi phongdorokpa nei. China gi state na chalaiba Sinhua News Agency gi matungin na ngarang wang na Israel gi mahaki lengmanaba Eli Colhenga phone da wari sanabada laiba khudingmak Masa Ngakthokchabagi right lay amasung international humanitarian law ngakpaga loina na misam sing ngak senduna adugumba right adu sisinnagadabani Haikhre. Chinese Foreign Minister gi wafam asi US amasung European Union na terrorist organization ni haina laukthokraba Hamas gi mayokta Israel ne action laukhatpa yabagi hak lei haibase Beijing gi maikai dagi ahan boina phongdorokpa ni haina launa re. Hamas na fazinduna thamlakpa Israeli hostage ane International Red Cross ta sinakre. Gaza Strip ki miyam da Hamas na Israeli hostage sing fazinduna thamliba mafam sing takthokna ba haijakre. Palestinian militant group Hamas na Israeli hostage sing fazinduna thamliba mafam sing gi maramda action laukhatpa yagadaba mawongge information piraknaba Israeli military na Gaza Strip ki miyam da haijakre. Hezbollah gi militant mari hatkre. Israel amasung Lebanon gi lona ba paringda Israeli army ga khut thokna bagi thodokta Hezbollah militant group ki fighter mari hatkre amasung mari na sokre haire. Hezbollah gi militant mari adu Israeli forces na drone attack tawbada sikhibane. Attack manung adu da kha nongpok Lebanon gi lamdam kharada missile nipan su kapsun ki haina Lebanon gi internal security forces ki pawaman haikhe. France ki president Israel da thungkhre. France ki president Emmanuel Macron ngarang Israel da thungduna haukiba tang tareta militant group Hamas ki attack ta sikhiba made Hamas na fazan khraba misingi imung manunga unakre haire. Gaza da Israel gi air strike yamna kansin khre mi chatret hena sikhre. Gaza Strip ta Israeli forces na mirakta laisiliba militant singi target ta akan ba air strike makhata na sathare haukiba pungkun mari sida Gaza sin batung ne attack tawbada mi chatret ki mathakta sikhre. Masiga iroina na haukiba tang tareta lan thokraba matungda apikpa lamda masida sikiba mi masing lising manga ka satret hen khre haire.